Kuki sing pendre chuchampur total shutdown lokthokri. United Kuki National Army UKNA na makoigi kedar mari security force na hatkiba thawong condemn tawbaga loinana ngasi hing nongyai gi laikhidraba singi aroiba mathong mangam pangthoktriba phawbu chuchampur district pumba ngasi hing nongyai gi total shutdown lokthokri. Amaromda thawong asibu Kuki loop sing akan mamong na condemn tawbaga loinana thawdo asibu yaningdaba phongdok tum chuchampur district total shutdown lokthokri. UKNA Thadorok Bacholamada security force ng ayuk lupasigi kedar maribu tumlingayda tamtina hatkiba thawong akan mamong na condemn tawrok pagaloyna laikhidraba singi aroiba mathaw mga pangthoktriba phawba nga ihing nongyai Chusampur district total shutdown lokthokre loyna laikhidraba singi hakchang Kuki civil society organization CSO singi makutta sinaja bagaloyna CSO singna lawrakpa phirepta lup asina sokotkani hari Amaromda Kuki NP Chusampur, Kuki Sip Association Chusampur, Kuki Women's Union Chusampur, Kuki Women's Organization for Human Rights, Kuki Lompi Amasum, Kuki Student Organization Chusampur na UKNA gi kedar mari hatkiba thawong adubo akan mamong na condemn tarokli. Miyad asigi Mayok district asida total shutdown lauthokibaga loyna kedar mari asigi lairol sanba numita district asigi miyam na awaba phongdoknaba su apel tarokli. Kuki loop sing asigi maikedi government security agency sing lahulup sing amasum volunteer group khudimagna asiguma mihat mipun gi thabak matungna tawbidana nungaina da khudimak shanti oiba mongna warishin purakna bohona biho amaromda India government asu athupa matamda Kuki jawgi oiba separate administration ama lehanana ba athupa matamda political solution ama purakadabani separate administration ama leiba haibisina lamdam masida matam pumbagi oina shanti purakpa ngamgani hainasu Fongdorakli, Miyad Ashibu Kuki NP Manipuna su akan mamong na condemn tarokli. Security ka kap na bigi thawdokta UKNA gi kedar mari siri. Ngasi ayuk Chusampur district kunga mathoi suba para special force amasum kuntraga taruk suba Assam Rifles ki apunba kangbuga suspension of operations suda yaudaba Kuki laholup United Kuki National Army UKNA gi kedar singi marakta numay kap na bigi thawdokta yamdrabda lup asigi kedar mari siri Assam Rifles ki personnel ahum sokli Assam Rifles ki PRO na Thadorakpa Chirolamagi matungina Chusampur town ki nuksupto kilometer mart furom salaga leiba Henglep subdivision ki manungsana leiba Khanpi village ta ngasi ayuk pung taruk rom tabada combined security force amasum UKNA gi marakta khuthokna bada yamdrabada kedar mari sire duga kedar ama phari sirol sinhai Kulai paiba miyoi khra leiri haibaki intelligence ki pawg matung ina kun mathoi suba para special force amasung kuntraga taruk suba Assam Rifles ki kangbu ama ngasi ayuk mafam adura sangsinduna thi humbagi thabak sathabada hana lumduna leiramba UKNA gi kedarasin security force ta nomai kaps lakhi madura security force ki mekeri gi handuna nomai kap nakhi bane hauzik makha tana mafam adugi akoi besina thi humbagi thabak sathari hari official loiba paw man hai handakte UKNA gi kedarasin na village ama hat kibaga loinana misa miyam da akia khang toina pirakpa madi Manipur ingta papurana bo honari basida ayat apani kya pirak hibadegi security force na operation sa tabhorokibani lal hawlup asigi mathakta khut thaduna misi mina thon kiba simagna Indian Army amasum Assam Rifles na terrorism bu muthatna bo honari habegi mayek lar ba khudam am oire hari amaramda unofficial loiba pawgi likhuna magi matungina ngasina kalani gi marakta kapna bagi thawdo adu Assam Rifles ki personal ahum asu opanaki thawdo adu laikhidraba UKNA gi hakchang si thoraktuna Chusampur district hospital la thamkhri panba yabadi October 13 UKNA gi kedar singni Henglep subdivision gi manungsana leiba ti khonom phai khul gi sip ama tamthina Furam badagi Chusampur district hospital laikana ba purakpada laikhidabani masida natana saye sigi jun kunthra Chusampur town dagi kilometer mangarum lapna leiba mongjang khul UKNA na ambush tawduna Kuki laholu amagi kedar uhum hatkiba thawdok laikhrabani NPO no kangpok pidesana thakna ba polam pushin ba athing ba thamgadawri Committee on Tribal Unity Kotu gi advisory statement amabu kana yaning da phongdok pagaloina madugi matana November manga phawgi manungda sengdorakta tarabadi kangpok pirom da sana thakna ba yauna economic supply khudimuk matam kaktan athingba thamlagani haina Naga People's Organization NPO na warning tokri NPO na Thadorakpa Chirolamada NSN IM gi lusingba amasu oiriba Naga Living Legend Tungalan Muibabu October Kungamapan da Sanapati District Headquarter Taram Opagi Thoram Manung
We want Kuki land, we demand Kuki land haiba khulausing lauduna gari hangat handa thauduna UNC gi wafam thawoidaba madi lusingba sigi poster bu segai khiba thawong naga miyam ustabani maram asuna masida senaba sing mari lenaba community gi leader singna NPO da sinagadabani haina October 13 da press release ama thoki NPO gi press release adu gi pakhum oina kotuna advisory statement ama tholakhiba adumakna thawdo adu kotuna atamna sinba thawrang ne haba takli NPO gi sirol adu kana gumba community ama gi ming atamna pankhiba leite dubu we want Kukilen we demand Kukilen haina lauri badu Kukina nati haigadori bano maram asna kotuna makhoi thokibe advisory statement adu gi matangna pung nifugu nipan gi manung November manga phawbu sengdoraktaba tarabadi mathangi numitagi kangpokpi da matam kaktan economic supply tobu thinglagani hari yumda hanjin handri ba phawbo PMAY gi yum sanaba se sang piba ngamkhiroi yumga sabikhino torbung bangla torbung waikhurok victim committee Lengang na turbong GP 1 number 6 ki turbong bangla masum turbong waikhuro khungangi aniesigi PMAY gi makhada yum sana bigi order tholaktuna beneficiary singi Aadhaar card amade bank detail pikhalaknaba BDO na khangalakli ba do piwangam khiroi khol aniesigi miyoi masa masa gi mayum da sangma yadriba pawbu yum sabi khino haina ngasi Manipur press cup ta pawmi sing unaba amada turbong bangla waikhuro victim committee gi secretary Loitongum Sursana Fongdokri, Mana Makata Nahai Hokiba Kumza English Singaniga Kungo Humdoigi me Ohum digging a Sifauba, Isagi in Kola the Uba Pangana lady. Sera Sida, Gorbamen gi Makedi PMAY gi housing scheme gi Makada Yum Sana bigi Aadhaar Karamadi, bank account gi details Tazilangaba, BDO na Hirakwadigi, victim committee gi Makedi mayam pulap ki oiba mi phamlaba matungda yumda tangdu laitana sangba yadriba phawba document amata thajiloi haina worem nakhi housing relief camp the ladiba IDP singa sinu masagi mayumda sangba yari haiba matamaduro lenga na pifam thokpa PMAY gi housing scheme natragana lenga na pirakpa taran okani housing ekhone yumda sangba su yadriba tanja sida yum sana bani haiduna Aadhaar card bank details pira o haibasi yaningdi document singa si pisu pidri pisu piro yakhi Mauna hai lengana thupuda miyeng sanglaga hairiba turbung GP 1 number 6 ki lairiba yum sorana sani ge kunthraga mangaro masigi yum sarol si aikoina yum sangba yaraba matamna lengana pibiyu maduna triba phawbudi hauzik BDO na pishila o hairiba document si pishin bangamloi kariguma lenga ki mekedi ge pressure kalaklabadi victim oiriba IDP singna makhal makha kai khongjung sangsingani turbung bangla amadi waikhurok haibasi proper turbung dagi kilometer mari hena sanglaga leiba khulni khulasigi karakta singmi gi khul ahum mari hena lei hauzi ma khoi gidi mapop kaidana phajana leiri singmi singna maikai mari question duna leiriba mitei khulasi da santi oiri irang asi yasinare haiba matamadu da lengana piriba khudong saba si logani santi leire sangmo yare haina thamdriba phawba lengana piriba si logba ngamlo hena su mana makhata na phongtoki tentana sumna meyamna thamjage duga hauzi koina di meyam pawu sumatang sa lu sinjarage mas makhata ba anau ba update meyam pun ngamina sena channel siki maikeri gi myang pham da makata na thamjari makata ba anau ba update meyam pun ngamina si